Ambo Amazing Bible Prophecy Minisina Taramna Oksari Hantaki Hokibunumi Humni Marine Sidazu Mayamna Ibun Sibabigi Mapana Subscriber Ase Amuk Sahung Nongi Mayadamu Hankale Masigi the Mug share to Biriba Amusung subscribe to Biriba Snow Kuding Makpu Taramna Tagat Papundoksari Adugana Hogi Matakasu Ishon of Board people Oishno Aduga Egi Mamangi Sermon Bible na sumbra, Quran na sumbra, habidi maramda Muslim is now Cameroon comment Cameroon pire, Mokoi commencing do ayamana di pai, Karamana, Ayamana, Patabangaka, Wainangambi, Aduga, Mokoi nasu, question Cameroon lay, hide bum am adigi manung the Yananga Simaroina, Mokoi na Bible that have said Bible the city, New Ibana, Hongjin Cham Dokshin Tokrabani, Haina Cameroon Harry, Masi Sumbra Landbra, habidi maramda. Aikoi ngasi yengminagani aduga sermon ase hojung aina haijabdi aina mamangi sermon da muslim gi Quran natraga muslim dharma bu hunduna ngangkeba ikresh leite aina thamjakiba wafam sing adudi Quran da yawba aduga Bible da su yawba maichau prophet khara adugi maram da aina haijabani masida kanaw mission aingonda bet comment piduna adege phatba waisin nagana nang kyam khange kana Usita kya mangai hai madugi na mai karisu warude adubu aina ngang duda na koina aran bayaru gadi aran bahabiu adubu masidi public domain da laiba aina wafam mayam do aina asengbu wafam do aina haijabani aduga hojik makhata na joi khoi yengminase Muslim mission auction habiriba ayamba Zakir Naik aduga mokhoi aphaw aphaw scholars in have the Bible library hojik shu Donald Trump na Bible ama iduna dai hoi Roman Catholic Proverbs na sa Bible ano ba mai sumay na Bible na sidi hongdokkhrabra Bible ni hay na makoy na maransi masi sumra lambra habda ko yung siya duga makoy na hemdokkhrabra Bible su labra habda yung maram dai koy na khara samna ni na seba ahan ba dai koy ishora prarthana tokse sagata na ipai so yam thaga sare hoji Muslim isautna hanglapagi matuna na ki Bible na sidi ye bena semdok sadokhraba masidi asumba mata yaudaba Bible ne haina makhoi kamrum na hari masi sumbra lam habdi maram dai koina khara na nega dori masida na thawai aseng pibiu aina ngam kodem suna ke na mi matu ina ondio tari pesnau sing sunha na bor to pibi na aseng mo phum se khangbang manbio Prabhu Jisu Christa yum de koram dari amen koi aham da Bible de text kara koi yum na se Psalm 100 Psalm 12:6 dahai isho yuwai asidi aseng wai ni masi lairang da sana lupa tarelak chengdolopdo aduga mane hen hadi isho yuwai Bible da yawl ba isho yuwai sing asidi tarelak chengdolaba lupa ga mane hen aduga Proverbs 30:6 dahai isho yuwai mahaki wai sinda hapsan ganu ado kariguma hapsan batarabdi mahana nang busu saigini ishona na ku saigini amusu nang masin thiba wang angani na aduga Isaiah 40 gi aitasu napi singdi khudai aduga lai singchu khudai adubu ishogi wahidi matam khudimaki leptana lei ana smaina muhai aduga Matthew 24 gi 35 ta Prabhu Jisu Christa masano na hai sargamalem di mangkini gini adubu ai wahidi shumang mang hai aduna masida tagleba teksing asina habidi ishona mahaki waising ase ngak matam khuding da ngak shenduna thamgani habni aikoi gi Bible aikoi kurunba ishor Bible gi ishor Yehovah asidi ngamba almighty po adu ngamba ishoni mahana kari gi dama mahaki wai aseng wai nyue bada arang kubam pipi gada ba nyue bigi dama aikoi gu pap gi kanbini ngai gi dama arang kubam gi plan patana yaukhraba Bible asi kaido gi mahana ngak shenduna thambang ngai debena madu ngamdaba taragadi aikoi mak pukhomba gi atha thoti aduga saitanasu ishogi wahi singase mi singda phangandini agi kanna thabuk sui haibase ekoina kawgum seba matam khuding ta ishona magi wahi singase ngak chendana ju khuding ahong padai na hoji pho ngak chendana lagi heba ishogi wahi kharaje hana yemnasi aseng ba Hebrew gi original text ase hoi aseng ba Bible gi original text hadi hana ikiba aseng Moses mangne ikiba mokhoi gi seda natraga nungda mokhoi gi parchment da thaini gi ariba mokhoi na iramba sing veteran sing adu de iramba do adu copy makti phangba na te adu bu madu de gi copy to hoba
ꯑꯗꯨꯒꯨꯝꯕꯗꯨꯗꯤ ꯐꯪꯉꯦꯕ ꯃꯁꯤ ꯕꯥꯏꯕꯜꯕꯨ ꯅꯨꯡꯁꯤꯕ ꯃꯤꯁꯤꯡꯅ ꯁ꯭ꯀꯣꯂꯔꯁꯤꯡꯅ ꯁꯦꯒꯥꯏꯕ ꯃꯇꯝꯗ ꯑꯃꯨꯛ ꯀꯣꯄꯤ ꯍꯥꯟꯅꯒꯤꯗꯣ ꯃꯟꯊꯔꯦ ꯍꯥꯏꯇꯥꯔꯗꯤ ꯑꯃꯨꯛ ꯀꯣꯄꯤ ꯇꯧꯕ ꯃꯇꯝꯗ ꯃꯁꯤꯡ ꯊꯤꯔꯒ ꯍꯥꯟꯅꯒꯤꯗꯨꯒ ꯃꯁꯤꯡ ꯃꯥꯟꯅꯕ꯭ꯔꯥ ꯋꯥꯠ ꯀꯥꯎꯟ ꯇꯧꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯀꯩꯒꯨꯝꯕꯗ ꯁꯣꯏꯕ ꯂꯩꯔꯒꯗꯤ ꯁꯦꯒꯥꯏꯔꯒ ꯃꯥꯡꯍꯜꯂꯒ ꯑꯃꯨꯛ ꯁꯤꯟꯕ ꯌꯥꯝꯅ ꯋꯥꯈ꯭ꯔꯕ ꯊꯕꯛ ꯉꯥꯛꯇꯅꯤ ꯑꯗꯨꯒꯨꯝꯕꯗꯣ ꯍꯧꯖꯤꯛ ꯑꯗꯨꯒꯨꯝꯕ ꯀꯣꯄꯤꯁꯤꯡ ꯑꯗꯨꯗꯤ ꯂꯩꯌꯦꯕ ꯑꯌꯥꯝꯕꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯑꯣꯜ ꯇꯦꯁꯇꯥꯃꯦꯟꯒꯤ ꯕꯥꯏꯕꯜꯁꯦ ꯃꯁꯤꯗꯤ ꯃꯦꯅꯤꯄꯨꯂꯦꯠ tawdi hoi copies iradi lay makhoi na copy tawda koi na soiba ade wahi ama mayek ama soiba je sindok asuk amado sindok matna wahi ama soiba gumba adegi khara masingda soiba lay ade khudam na kunmari habado aduna ani duna maninga itade 42 gumba dugumba khara dilai adu bu hairi basingdo bible di akhoi di bible di yabani na old testament bible ha chukun trample labni na bible amaga sangdana kanda madugi asoibudi si copies irani habdudi laina khangba ngameba adugumba hairiba Masoretic Text ase hojik chu anum lai hojik Judaism sin sinabni hairiba se hojik chu masi je layeba masibu Codex Leningradensis haina masibu khangai masi aiba masi copy sile aduna taba ikoi amuk yengase sinautna birakpa bible is the ok sado kraba mi na hongdo nin tawba matam matuni ito kraba kari shu asum bayaw dra bible ne hai sumbraba hoi masi amarom da sumi hairi bisingti ikoi lale haro amarom da sumi aduga semdok sadok taba bible jule habse bible gi stream mani leba bible gi horo phamje stream mani lai koi yengsi amana ahan bajina western stream ni ani shu bajina eastern stream ne masi gi maramda aikoi khari yengna ahan bada eastern stream ji yengje masi marwina Egypt ki Alexandria North Africa ki Alexandria habisida center webni masida theology gi web school lai masi gi ahan ba mkhoi gi Justin matter habji edi da poi mahangna bible gi teaching ge mana semtok pa hawe apostle chinna new testament gi ni ko apostle singi teaching ge new testament ni am semdoi je semdok pa lai he je masi hongdok pa hore aduga mai ki sata Tasian na zo amuk 2nd century edida muk masi haweba adu mathanda Clement jina Alexander ki Clement amuk mahana gnostic idea hari Christ je Godhead ki shongi memberam temadi mini hango masi haibje mai ki teaching da suman hapsan ba horeba masi dagi ni ko ayamba shoiba lai je aduga mahana su Alexander school ame adugi ma ki mathang Plato na zo sumaina ma ki Greek philosophy myam do aduga sana na bas sumaina I ba hobe aduna manu just have de na sengban revelation the people lost the ni kana smile habi betapi lai adu Clement ki matunda Origen lai haidiba Origen je madi New Testament je mana semdok sadok je mana hawreba masida hapsan ba aduga masida on top ba wahi wata je tendo ko maki mokhoi na khalliba mokhoi ki takpi ba dugi matuna maki wakalon magi ate idea me amadugi matuna ko ma hondo handin to je mana asmaina tawreba asinani ko masidani ko Alexandria gi hadiba western jidani bible semdok sadok modifying to bigi thabak che oireba makhoi da phangiba bible ji asumba yaudra bugumni amorom da makhoi ji ayamna semdok sadok labane isnausa aduga ai samdan ge 313 da Constantine Christian olaba matungda mahana Ishobiase Kesera gi bishop sida bible gi New Testament gi 50 copy paper tongla bhaiba aduna mahana zu hairibido mahana karishna ge amda Origen sinaba bible je Greek je ma masi lawre aduga mai ki 50 copy do sem sabane ba adu hairiba mai copy je hoji Codex Leningradensis and Codex Leningradensis na sign masi layeba mase hairiba sidagi ayamba hoji ki KJV aduga NKJV na taba bible patan myam je hoji lairiba sairiba bible myam je masidagi translation tawrupne aduna ne muslim isnauction asigumba translation myam laibisna maram modana bible di soirabani arambani astum karimta yaudramne haribse masi amarom da summe asmaina aduga 382 edida Pope Damasus na ko masi akoina bible je Jerome je commission taroga ekona Latin gi translation na mo porona bohaneba aduna mana su sagi ipese asagi Ishobias ki library dagi pamphlets ki rom da level like adu dagi magi sagi copy ani lebido adu khallaga madu dagi mana translate tawbneba mokhogi Latin gi Bulgarian ko Latin Bulgarian hujina do a bible habse masi Catholic ki bible neba masi je mana translate tawbneba asmaina tawraga masi Catholic na ju Council of Trent da khoi thamdan ji
1545 tana 1560 da masidi aramba yaudhrabani haina sumaina taweba aduna second translation judo 1582 da masi taweba hairiba bible history masida gi hujik lairiba masibu alet a hadi codex sinaiticus alet b codex benticus hai KJB atuge NKJB natana atai makhaije hairiba bible jidagi translation tawbane aduna hairiba translation asidi asoiba arambana pik thalaba adugumane masidi chummi ko khoi amu gengsi ko khoi samjalasi ko aduga masagi Eusebius ki 50 Greeks bible dugi manunda ani di hojik laibane ba hojik masi maramda muchalagumje aduga mu mathangda mu khoina 1870 da Archbishop of Centenary na ko magi KJB ki bible de revision tongni gi lawrme man committee mi tripan khambi men Dr. Westcott ka Dr. Hot ka je masi khalleba ado makhoi jina mu kaidon kada makhoi ju mu revision tongni Greek ki New Testament revision tongno matanda makhoi namu to je makhoi masani ijabang sai aram du dei lawaga amu revise tawga madu ibneba masi di aram neba masi ge hoje big difference hai hoje khona Texas Texas khona Eastern stream ni masi maram du yengani masi ga Codex Benticus have je masi ga kyam khena ge have white i shamdok sing kyam lo ga abduna khoi screen de yengbiro Philip Morona ibni ko mase yengbiro masi di Catholic na sinariba hoji new burden sing asidi port se chan noi khoi le di masi aseng bible ne na khoi logdi khoi yengi Eastern stream da mutasi adu Eastern stream asidi krai de no kan de Antioch seragi Antioch haidi 70 AD da Rome kon Jerusalem da Rome na masi mapung phana thugai matunda Christian makhai je chelaga Antioch ta lebne mafam asida ne Christian akoina Prabhu Jisu Christ gi matung ba missing bu Christian Christ ga lamchat mane ai bi da Christian ko gi mafam ne ba hai ba mafam jida akoina makhoi gi saida mun lawai ba mafam asida makoina Prabhu Jisu Christ na takwi dam se boxin takwi dam ba siro madu Christian gi school ning khalai ba masida ko mafam masida makoina apostles gi writing haidi coin Greek se masije Canada Syria da araim ta ko makoina handu eba masibu akoina Pesita Bible hai khane 150 AD gi matam da mu leba sumaina le Galatian ko hadi Celtic race kambuna zu makhoi France leba kambuna no coin Greek te gi makhoi gi Latin gi Bible ko Itala Bible hai je masi makhoi na mu sandu eba aduga Lucian hai jina 250 AD da poema zu yamna lokshin leba yan lokshin leba shobu yam chena thajaba adugma nupa neba adugma mahang nadi mokhogi Alexandria gi mission takpi tambiri ba aran Bible se ma sukya ya deba aduna mate Bible training center je Antioch te link khapne asuna ma ki original manuscript meam do madugu preserve tawna ba mana sida lei raga ma kana hana ko neba aduga New Testament kya marum jumana asmaina translate to buko takpi tambiba adugum bada juma je yamna mamu chapal Lucian neba asuna mahana OTJ masiju Greek tamana handopune aduna 312 te maje Prabhu Jisu Christ ki damang mak thawai thaki adu matung da mai ki matung samjala ji ko aduga koina Patrick haibu nupa ji sulai masiju mai wari laikre ma na zum si laikre aduga Patrick na siga matung da kalamba jina Christ sumaina laikre madu samjala si sumaina mai ki wari matung laikre aduga Aden hajina England da aduga Kalambanas na zu German da France Switzerland da asmaina isu wo pok sam tok che asmaina hormeba thamjala se aduga mathangda adugi matungda mu kaidoge da taksingna khoy Muslim empire ni ko Ottoman empire ga je link khaleba masita Kestan haibji da ko under the Berlin ko the great haibji ki matung mana link khapne madu de ki mana prithibi ma phol kudum che joy do ho opneba ai thamjala ge wari je ko masi historical domain da lebni aduna Roman empire yam toromni Eastern Roman empire Western Roman empire ngasagi Eastern Roman empire da mokhoina joy to ko matam dri ke do ngasagi Syria and total and bami meham da ju ke do Bible ga sang Bible meham do ke do makhoi ju chen ma ta na maram dena Rome da ko Eastern Europe rom da la ko ne la kan da ngasagi aseng ba mangal do makhoi da phang mane smaina shona ngasagi Ottoman empire link khat pajina masunam tarki ne prithibi khudi mo joy to bujina maram oiduna moina concept ani polje maithiba pira Syria ga Constantinople je aseng ba shogi Bible apostle singna pairam ba Bible do dum masandum phomne mafam asida di mokhoina apostle singna iram do mokhoina sindopam matanda wahi masing thigini wahi masing thigini wat masing thigini masi shoibala ma soile di sagar ga muk toroga sumaina adum iduna lapne
masida asengba maisidi shol chum thokra asengba Bible ne maseko smai tore makhona chele chalakpa matam dagi di masi masagi western roman empire jida asengba Greek ki Bible do smaina toropone ba chamjalogico adu dagi di masi bokhona di khona textus receptus hairaga khamne masigi Bible jiko aduna first March ko 16 daga Greek New Testament je mana publish to ki go second edition jina 1519 da aduga 5th edition je sila samai to mana samai to aduga ngasai kun Elizabeth sina siraba matungda kuna King James ki maram dala se protestant King James 6 of Scotland jina King James 1 of England whatever aduna mahanga ID clergy moi church ki thabak to bam am da request oduna khoi Bible gi asengba translation amsang tawnaban haina me moje Byzantine di Constantinople adu dai nataga receptor text asidai man khale man mi je yankai mari khan bane lai lai suma tam dugi haiba mi yankai manung khan bane du sibna moram me da nifutare da handare adu ga makoina Bible je makoi masa masa gi oi non da loina translate tawre ton famina na adu ga makoina translate taw me am do pulap pusala ka compare tawga karambane hena phai phate thai do yenga kanda apa do khala kanda to mane King James version have just 1611 da konen authorized Bible of King James have je masi published to neba haidi buse receipt texts have the masi eastern stream da gineba aduna haidi ba asina aseng ba Bible gi stream ma do masi neba ai khoi protestant ni khoi nisna ribuje haidi ba Bible jineba aduga Roman Catholic nadi asigma protestant gi Bible je asukama tukasai masi mangan ningai te ma council of trend da makhoi ngasai gi jerong gi Bible do Bible do madun aseng bani na hairi bane hoji chu makhoi na tawrib je Bible gi tising amrum je loina tongan Roman Catholic na semeba hongtoeba adune pom na ju Pope Francis na Bible je hongtokpa yai hena hongtoi bane makhoi na mo anoba Bible ini hena makhoi na tawrib je makhoi ngata neba akhoi di protestant ni akhoi di aseng ma Bible ishona matam khuding da ngak khen na thamna Bible KJV receptor text sahib je masi akhoi na leba akhoi ni sinna je masi neba masi hairi je mu 1947 da Dead Sea gi Qumran ke hairi bam phom jida aduna 400 BC gi matam adai degi leiba Bible gi manuscripts am phangeba masida phangeba manuscripts asuke mati yameba ado hairi basida yawrib je Old Testament gi lighting makhaje astronaut na atai makhaje oina sanaraga leirameba snausa aduna Qumran crab haije masiko masigi maramda na koina skim de ngo ai wali do samjal lage asmai to na phange hoje ma ai koina sinnerba KJV Bible je masina aseng bane aduga kana mu muslim singna ai koida hang buyawi na koidi Bible da di oksa gnu hai na koi sari do kari gnu hai ba hoi portion khudima oksa ba su lei oksa da su lei adubu ai koidi seven day Adventist ni ai koidi Bible da Old Testament or New Testament or Bible na haiba makaido ko na ayamba ili adu basana da bai ko in the Bible se ceremony losing Prabhu Jesu Christ na cross pangting da pukhraba ko na circumcision tawba sin offering kat pa peace offering ko bong mo ki festival tawba sing adu di amata ko in the adu Bible da piba dietary law adi hell law ki makaido di ko ji ile ko sing de haiba ko na Leviticus 11 amsung Deuteronomy 14 da palliba Bible na sing de haiba lo ko sade adujeba aduga aina muslim isnau singda aina haijaning bidi aina ekhoi nipon khudimak se aina apama dharma sapa kai sukaide ai maitai ni ai christian oi ai christian pamda bagi Prabhu Jesu Christ na Bible da tapi bagi matuna ai gi kanbi bu makuni ekhoi bu pati gi kanbi ni ngai kida mama na cross sibi bani habase thajai madugi dama aina mahu thajaduna makin sibaje thajaduna papi ekoi namak sibi ishor je Prabhu Jesu Christ na karamata laite je Bible tapi bigi matuna aibu malugza baneba aina koi maitai gi dharma sana ma hijam da jo aina hunla langchade Hindu gi dharma jo mai chaling ma dharma chalu Muslim jo mai dharma Buddhi chaling ba chalu numit khorom ni khorom kai shukai de ni gi freedom of choice to pibni adu Bible na habi ba sum ba khona mi pung khuding da Bible ge sum di khangal lo habdo khona khara share to jabaneba masida karim khaiti aduga na umisna ishona bu siba naibra na hai hoi chumi ishona siba naide aduni Prabhu Jesu Christ time pa na lakpo nang aina phangata ba pap ki dandi do Bible di yam action Quran ge manade Bible di pap to di sigram ni habje masineba
Masi dandi pidana akhoi ki pa copy balai deba adugi dandi do akhoi ki mahata Prabhu Jesu Christ na cross ta siba lakne ba akhoi ki dama akhoi ki pa ki dandi puningai mak ta hang pan da lakne Bible da Prabhu Jesu Christ na pokpa siba aduga mai ki pungpham suk signa habje lupa ki paisa kunthra da yon thokani adu Bethlehem da pokani sigani haiba khudimak cha loi number detail je 300 ki maya da prophecy Christa ki maramda Bible da pirameba adugi maramda khoi ne gumje haiba adugi matuna sab sana thongbane ba Bible je aduna Prabhu na mana sire aduga hinkat pajiju ma ishoro bi ki ma hinkat paneba adu mana hinkalamda de khoi darang khobum nei roeba shono bu sibra haibje akhoi gi da makta ma na sibiba lakuneba masi kaw gunoba masi gi maramda khangdagadi haibi gunoba aduga muslim isa nawsinga toin haibi bje na khoi na haiba khatang na koi na haib khatang chume na koi ki Qur'an Prabhu Jesu Christ de mai chong ni harabni na masi ya khatabni haib je masi to bino ba koi Bible na di Prabhu Jesu Christ de mai chong na de ishor gi masanu pa aduga Bible na di mak che ishor ni haib je ko ipa ga iga amatani samane haib je masi ne ba tang pa na man la khoda aina ai thanda na kristo bu ngam de habi ga thadi tang pa na ma mi wona ne mi wona sunu ishor na zuma je tang pa da la khone madu gi da mangam da ne adugum ba do haibi gi no na khoi na ba katong taw na khoi na ha business sum mile ha ba wakhal do khan gno ba aina sum mang da haje gre khoi Christian ne khoi di Bible na sum me ha je adam ha gni na khoi jum Muslim ni na khoi Quran na sum ni ha je adam ha je no ba ha bi ba kai su kai de ba adu ga masida adu phatta ba ronda sina bi rakno ba ai na bad comment kya pire ko bad comment pi di usna ta ko di Muslim gi dharma je karino isha gi cheng saking amana mi me amang thopogna na khoi amani na asengba Quran do nakhoi mangthokpane ba makhoi gi phajaba niti niyam mayam yawrubda madu mangthokpane ba aina haide Muslim do jani thoi ni jihadism jihad to bukambu adigi jihad jada bukambu lejini aina jihad ki mayokta jihad to ba mission adugi maram da aina haide jihad si gi maram da haide din nakhoi ngonda mu phattaba mayam khalangani jihad to ba mission ase khwadi gi tam thibani haibje aina mu haira gadi nakhoi haigne ai madu gi maram dai condemn to de maram di nakhoi mayam men amana jihad ki mayok laibna maram de nai adu gi maram da haide snausa aduna warau bi guno ba aduga aina sida aikoine yengba yai ko akoina Bible da ko aikoina aina mathangi sermon amada haijarake koina share tawjarake Muslim gi scholar aphaw kya maram ko Christian on kiba adugi maramda ina mathangda mu haijarake akona Bible ga aduga aru be ko yinge Bible ga Quran ga je volume saw je kanan henge masi fact public domain da level fact ni ina haijare je ko sangna no matamda English ki da ko akona khoina Quran gi de Aramaic noi gi Aramaic china aseng mani hamni Aramaic ki what count ga aikoina Bible gi KJV gi what count ji ko Old Testament New Testament je what count to matamda sangda no matamda sawgi size Bible na Quran dagi 10 times saw masima kawbirano aduga mu original je mamatna khoina ngasagi KJV gi original je Hebrew amsung Greek ki original je masigi what count je mamatamda amu jingtiya masida yengmo mata sangdam na matamda aikoina masi Hebrew gi dana si no khoina text Masoretic Text ko aikoina 304,000 words leba aduga Greek kidana 138,000 words leba punja lagana 442,000 words leba aduga Quran kidana only 77,000 words leba masi changdana baje yengba matamda original language da yengba matamda 5.7 times larger than Quran in Arabic Quran Arabic ibje masidagi 5.7 hena volume je saw guna leya snausa ado khoina Old Testament khakta da 3.9 times ko Quran dagi saw gele New Testament khakta na 1.8 Quran dagi saw gele asukimati Bible gi kano sidi asukimati extensive oi greba Quran je very concise ne ko yamna pikraba aduguma volume amane ba masida ko ai khoina yengba matam aduga ai khoina aroi bada ina haichning budi Quran da Paliba prophecy ga Bible da paliba prophecy ga khara khene aduga Bible gi prophecy sing asidi any Muslim scholar or atheist or kanam tan Bible da pinam prophecy 100% thung baje masi lal i have kanam tan propi banga mai
aina ju khoi gi muslim is now chine hai jari bible the period of prophecy Daniel chapter 2:7 aduga Daniel chapter 9 the period of prophecy sing aduga Babylon 2 gani Babylon je amona semgo loi hai riba Tyre gi maram da Sidon gi maram da piriba adigi Egypt le riba Memphis gi maram da piriba ado Revelation 13 da piriba ado Revelation 9 da Kura Muslim world empire lakpa gi maram da hai riba Bible da piriba prophecy se lal hai na koi history gi mari le na ba prophecy se na koi na lal hai na pruti ba ngadra ba pibiyo ba yeng se ba aduna ne masigi prophecy na maram moidana atheist kamlam ko isol laite Bible je lali haina atheist na kwadi ki ba Bible ne ba Bible de sumba da di evolution theory je lali hai june Quran di evolution theory je support hoy ba ai Quran gi mana ba ma ga wari padana sanagre ai maram jam inagre ko Quran di evolution theory je support hoy ba ado khoi Bible di evolution theory da Bible di 6 because 7 day literal 7 day week 6 day literal kon 7 days the same ba Bible gi matune di Adam gi matam dai ba hoji kona hoji lai ba matam je sahi lising ta ka khari tang hele ba masi jo ina proof bi ngamne haidi Adam na sahi su hingame ba am piraka na khodi eja khot ngame ba evolution theory di sahi million billion kya sanga go khoi pithibhi sema pun edu to bune hana haibne ba masi je evolution theory sing la le have je masi utpa pa me madugi da Bible yam tuku che adubu makoina namda base kai no ka da prophecy ne prophecy ji gi matang gi ne oi fail hoye je aduna maram tena isho thaja dam da ba kya isho thaja ba lei ba makoi gi example ma'am yem me ko koina mathang da koi yeng mina se adugumba isho thaja da ba atheist kya mun na Bible thaja ba mi pa aduga muslim gi scholar apaw scholar tara marina Christian kamai on gi ge habdo madugi yengjeba adegi nakoina Muhammad Didar gi masanu paje kwari muslim gi huji zakir naina ga tawriba argument di Muhammad Didar da gi oi lokthro ko ngakani magi matung da zakir naina ni ilakpreba hai ban nupa scholar mameng chalaba Quran bo choke mate defend to ba Christian jinga choke mate debate to bu paje mahaki masanu paje Christian ole koina kawgum jeba aduga Snausina haibi mamlai Muslim snausina zakir naik na koi mari to bungam goda hamne zakir naik ka mari to bungam da base koi na zakir naik na suma gi manak ta lau haiba aduga koi Christian sing dai zakir naik na su debate to bungam da ba Sam Samon aduga Christian Prince David Wood haiba je zakir naik na debate to bungam da ba aduga TV da khar uri basdi koi na Christian gi pastor na jo Bible bo phasna khang da ba Quran babu khangda ba mising aduga debate tawdi mana dum ngamba tawne aduga zakir naik ki amana magi pondo phangda mina question hangje mana khummi ba pakhumdo adi tare ba miduna certify odana haibaje madu yade ba mana haibduna sumi loy madu de kai yani aduna hoji hairiba nupaje ga makoi hairiba ina Christian maming ahum khak panbani ko Sam Simon Christian Prince amasung David Wood ka ma mari to bulam de mana di mai mana tlawi mokoi kamuna America da law debate to jebne adu moi debate to bulam de madam di hari mission de Bible da su fadana khangi Quran gi manam da su fadana khang mission e aduna tabiri ba me ambu shono population aro mi already subscribe to be share to view patna to se sagada le be pa yam thaga sare koina nahang na hoji phawba Bible je khoi da rang ku bam tapi ba Bible ki aseng ba Bible je hoji phawba preach to guna thami hari ba preach to ba Bible je KJV Bible receptor texts ni have je khangan biba sigi da thaga chari tari ba me am da chicha paishona na bo bibiu Prabhu Jisu gi me ko jari amen